All JIRIBAM Sports Association AJSA na SHINDUNA JIRIBAM Higher Secondary School gi SHANNABUNG CHATHARAK-KHIBA AHANBA SATISHCHANDRA Memorial Mini Boys Under 13 Futsal Football Tournament ki winner Sonapur Gpsa and Oikhre. Ngasi sanakiba final match aduda Sonapur Gpsa na CHATHARAK-KHIBA bu goal 3-6 maitiba pituna tournament asigi mapuoiba ngamkhibani. Match aduda Sonapur Gpsa na toss ngamduna side khanki aduga CHATHARAK team na Football kauduna sanaba hauki. Minute kunmanga sanakiba match asigi ahanba hap mamangda Sonapur Gpsa na CHATHARAK bu goal mari amada mangjin thaki. Hap matung apiba matamda Sonapur Gpsa na CHATHARAK na goal 3-6 maitiba pikhibani. Tournament loishinbagi thawramaduda social worker N Chandra, AJSA gi President M Brajaganta, Vice President S Maniton amade Sports World Silchar gi mapu Satyabarta Royna Maruiba Mitungnan Oina Saryaki. Panba yabadi tournament asi JIRIBAM gi Kalinagar da lairamba hauzigna Silchar da laikhraba Satyabarta gi laikhidraba mapabung gi mamingda katpani.